CRPF na nongwaina kapada laikhidraba misam ahumgi thaudok Judicial Inquiry tauhanbinaba High Court ta wakalakre. Wakat asi Bishnupur District ki Irengbam Makha Lekaidagi masagi sahi humdraga humdoi suruba Irengbam Jugeshwar apokpa laikhidraba ai Bhorotna petitioner oiduna file torkibani. Petitioner na mahaki wakat asi Public Interest Litigation PIL oina file torkibani masigi respondents sing na Government of India ki Ministry of Home Affairs ki Secretary ki kuthang the Union of India New Delhi ki Lodhi Road ki CGO complex ki block number 1 da leiba CRPF ki Director General Bishnupur ge Anoba DC office complex ta Laiba Nepal Suba CRPF ki Commandant Manipur Lainga ki Commissioner cum Secretary Home ki Kuthang the State of Manipur amasung DGP Manipur pu respondent sing oina konsilaga makoi ki mathakta file tawrkhibani. Petitioner na court ta wakalak libana tronglaubi awang lekai da thokiba thawdo adugi matungda CRPF personnel singna ahenba amasung disproportionate force siznarpada misam ahum laikide amasung atopa kayabuna sokhanki. Thaudok asi oinam mangal ngambagi yumda mapangal kalaba bom ama pokhai handuna mahaki pikliba angang ani hatkiba amasung angang anigi mama buna aruba fiomda sokhankiba thaudok tagi thorkibani thaudok asina mafam asigi miyamda pendaba amasung akiba fokhanki Miyamna P. Galmol gi CRPF post thomjan khibadu makoi gi maikai dagi buffer zone lansalaktuna militant ni singnaba singna attack asi satharambada athingba pibangam hogde haiduna khoisau nabadagini CRPF ki personal singla khulai pai daba mizam singda nongaina kap padagi misam ahum si bagaloina miyoi kuntra hena sokhi haina supalli Asigumba phibamda non-lethal crowd control gi pambai sing sizna dringai gi mangoinana lethal force sizna khiba asi lo na yabra tangai fadraba amasung marum chabra haibigi wafam su phongdok pagaloinana thodok asiki matangda independent amasung impartial judicial inquiry sathanaba miyamna demand tongnar-khibani thodok asiki mari lainana tronglaubi gi JSC na memorandum ama pisin ba yauna Aiba Cherol Singh State Authority da hanjana pisalabasu Commission of Inquiry Act 1952 gi makhada Commission of Inquiry sem dabada natana masak thokpa independent investigation chathadri maramasina PIL asigi petitioner sing na lokhatpam thokpa thabak sing lokolaktri basi institution gi article kunmathoi violate tawbani hairaduna court na monitor tawba judicial inquiry ama lokhatpiyo amasung special investigation team SIT sembagaloina victim sing da compensation pihanbiu amasung maral laiba official sing gi mathakta sapchaba criminal amasung departmental proceedings sing lokhuran biu haibasini petitioner Jugeshwar ge wakat asi court na PIL number mari of solisingani ga kuntaruk oina ngasi Chief Justice M Sundar amasung Justice A Guneshwar gi bench na lokhatkre court na Matter asi lokalakpada petitioner gi maikaida counsel A Gautam na mateng panglaga senior counsel Khaidem Manina lepki respondent singi maikaida na advocate general additional advocate general na state of Manipur gi maikaida leplaga deputy solicitor general of India su lepki masigi matangda AG additional AG amasung DGS na joint common prayer torpadagi PIL asi mathang chayol gi Delhi coast list ki admission gi makhada me taruk solisingani kuntarukta list tawnaba court na direction pikhi Moirang lamkhai da miyam phakhiba lupa lakh taruk longi har unauthorized dealer gi oiramle dealer amasung company ki mathakta case lokhatle Director Agriculture Chatliba April tha asigi taruk amasung taret ki tronglaubi ki thodok yauna P Galmol da thokiba thodok ta angang ani amasung bisam ahum laikhidaba thodokpu yaningdaba phongdoktuna tidim lambida Churchanpur lomda puselakpa pochai sing thingbagi khongjang changsilakhiba miyamna nahanumidang waram moirang lamkhai da fakhiba truckta haplakhiba har sing adu lengak na yaba pidaba unauthorized dealer amagi oiramle thodok adu moirang PS ki manung chanba moirang patlo da thokhibani amasung thodok adu da miyoi kharana har back sing yauna truck adubu amangata thokhanki haibigi maralda
मियोय मंगा फारे हाइना पुलिस कंट्रोल रूम दगी फोंदोरकली फारब मियोय सिंग अदुदी थमना पोकपीदगी लाइस्रम अभिजीत सही कुनमंगा खोइराकपम धनेसर सही कुनमंगा ngang awang lekai digi Alex Moirang Them sahi kun manga Moirang Konjengbam awang lekai digi Finanbam Kaiser sahi kuntra taruk amasung Chorchanpur gi Mata Lairak dagi haujikna Moirang College Relief Camp ta lairaba sanabam chawba maitei sahi nifunipan ni makoi digi two wheeler marisu recover tawre hari amromda thodok asigi matangda lengaki agriculture loisengi director Salam Peter na paumi sing da phungdor kibada har sing adu lupa lak taruk long gi oigdaba diammonium phosphate DAP ni har sing asi kokta kaithel da leiba unauthorized dealer agrotech solution gini amasung har asi wa supply tarum libana crop coin technologies private limited ni hairuduna unauthorized dealer amasung company asi ki mathakta case ama lokhatle hainasu phungdokre ithai baraz hangdokre Numit karani asi da leptana sutharaki ba nong na maram oiraduna ithai baraz gate pathokna chelakpadagi baraz asi gi gate number 3 ngarang nungthil dagi hauna hangdokre Bangalore da channa ba honaramba mioi ani dagi heroin fare Police control room gi cherol amada ngarang security force na Imphal airport dagi Bangalore channa ba honaramba mioi ani heroin number 4 gram marfug mariga konana fare hari Farab sing adudi mayang Imphal gi Bengun labuk lekai digi Aslam Khan sahi kuntramapan amasung Phobak Chaw makha lekai digi Sesam Amir sahi kuntramathoini hari Modi lengakna sahi kudingi mioi crore ani thabak pigani hai khibadu leisel da ten ka poina thokle Modi lengakna sahi kudingi lebak sigi mioi crore ani tabuk pigani haina narol sing da wasakibadu leichel da ten ka po oina thokle haina All India Trade Union Congress AITUC Manipur gi General Secretary L Sutin Kumar gi cherol amana phungdorokli cherol sina makha taraduna Railways Ministry na order amar thoktuna kumjali singani ka kuntaru kuntareta hanaleramba railways gi thomi sing sada ani hanthana ba haikre masimak lengak masana ngangthokkiba adugi onana sanction post lising kunmapan chatruk kasupna nipan kaktatna nabagi wafam oina thokle railways ki khwaidigi makokna general unit khudingda employees sa da ani kaktharo haiba simak ikainingai ni masida natana hantha hankraba posting adu pungmut muthatkani hainasu order to the palli thawung sing asi miyoibagi punsi hatpani Nakalamadana Modi na train masing hengatle haina lauri anauba lambi kaya hangli madupumba kanana ran tawgadoribanu haina su hangladuna railways gumba public sector oiba miyam gilan asi Modi na pura hatkadauri haina su pungdorli Tube Light Manipur channel asubu midyang tabiduna share amadi subscribe tawbiriba kwai punamopu kai khumnajari thagatsari Yang thangi video complex ta anover research bending counter hang lagani. Manipur State Power Distribution Company Limited MSPDCL Wangoi Subdivision IED3 gi manager Maikam Ibungona kudyak piduna thadropa cherol amana tha asigi kunmapan dagi working day khudingmakki regular office hour da hyang thangi video complex ta anover research bending counter ama hang lagani haina phungdorokli khongthang asi consumer sing da hena khudong chahan nanaba amasung hyang thangi akoiba da leiba electricity consumer sing na prepaid research servicing line na phangba ngamhananaba gi pandam da lokhotpani consumer sing na khudong chaba asi lauduna matam chana isa gi prepaid meter sing adu research tobiu Hairakli Orissa da nungsa gi maisha marakta census ki thabak tawruba oja ani laikhidre Orissa da nungsa gi maisha marakta census ki thabak tawruba oja ani heat stroke tawduna laikhidre hairi ngarang Orissa gi mafam kharada Celsius degree 38 tagina nifu gi maya nakna sa khibagi record fangi Orissa lengak na ka hen na saba nungsa gi maisada census ki thabak tawriba official sing gi oiba standard operating procedure
SOP issue tꯧduna officialsingna ayuk pung 13 dagi nungthil pung 3 phawba field work taudanaba amadi oral rehydration solution puduna chatnanaba pautak pikhiba laikhrabani. Malemgi khwaidagi saba city chamgi manungda marfatara nipandi India da leire. Malemda khwaidagi saba city chamgi manungda marfatara nipandi India da leire haina aqi.in gi data na phongdorokre. Data asigi matungina malem pumbgi oina saba henkalak liba sida kalengi matamda heat wave kaya lagliba sigi epicenter India na werkli. India gi mafam ayambada Celsius degree nifogi mathakta sa kibagaloinana heat wave ki khudongcha daba kaya miyamda mayokna halakadori hari. Khwaidagi hena saba city singi manungda Uttar Pradesh ki Orai amadi Oraiya amasung Rajasthan ki Jaisalmer amadi Falodi yauri. India Meteorological Department IMD na nungsagi maisaga maril lainaba laigong kayadagi section nanaba miyamda pautak pikibasu laikre. Heat wave ki fibam asi lakadoriba numit 8 ni asida Delhi UP yauna Central India da laithaki kadori. Awang nongpok lamdamdadi nong tagadaba laibana nungsagi maisadagi karamakhaidi safagadori hari. West Bengal da alugi mamal kg da lupa 3 da hantarakre. Laumi singna pothok sing asiba yonfom laitabdagi kokta khut hapnare. West Bengal gi singur da laumi singna paktakna da thaba alu sing amukta da tanduna kaithel da pukatnarakpadagi West Bengal da alugi mamal kg da lupa 3 da hantarakhibaga loinana pothok kaya mangle hari. Alugi mamal khangahudana hantharakrabarsu miyamna alu laibigi sangdi ka hena henkalaktabana maram oiraga laumi singna lambi gi nakanda pothok sing haidoktuna thamnabaga loinana alu kaya pumduna mangle. Lambiga amada alu thabada lupa lising kun gi mathakta changlabasu alu sing asi tanduni yonba matamdadi laumi singda subnagi lupa lising 13 romdagi hena phangnadre. Masigi mathakta laumi singna marang kairaba alu sing asi atopa state ta thadokhiba ngamdabana maram oirga pothok sing asi mangbagi maram oiri hari. Laumi singi maikaidagi phongdorkhibada alugi pothok asi asuki matik yambana maram oirga hauji cold storage sing da thamliba alu sing asi loinanaba siznabada chahi amaga makhairom hena changlagani. Alu sing asi atopa state ta thadokhigadabsu ngamkhaigi area da gari sing chathandabana maram oirga thadokpa ngamnadri. Kumsi sahigi oina alugi pothok asi hanadagi yangnarubada tan million 13 rom hengalakkhibani. Pothok asugi matik yamana maram oirga storage sing da thamjinba chalaktabadagi khudongchadaba sing asi mayuknarakhibani hari. Myanmar gi jail da thamkhibi Aung San Suu Kyi hinglibra natragana sikrabra haiba kangalu Kim Eris. Matam sangna Myanmar gi jail da thamlibi miyam gi lusingbi Aung San Suu Kyi hinglibra natragana sikrabra haibadu mayek sengna khanglu haina mahaki macha nupa Kim Eris na lengak ta taksinkre. Masagi sahi marufu surbi miyam gi lusingbi asi kumja lisingani ga kunma thoi gi February amada Myanmar lanmina lengak paisin khiba matam adudagi phajinduna thamlakhibani tha asigi kunda Kim Eris na paumisinga unaba amada mahaki mama asi hinglibra natragana sikrabra haiba adudagi henna khangba pamde haina phongdokhibaga loinana malemgi miyam nadi lusingbi asi hojik fawba house arrest tawduna thamli haina launarabasu lusingbi asi hojik jail da wana punsi leli haiki. Miyamgi lusingbi Aung San Suu Kyi gi National League for Democracy NLD party na kumja lisingani ga 13 tagi lengak pairakibada leibak adugi president oikiba Win Minpu kaisum sangdagi yum da phajinduna leibak ki konung nepito da thamlakraba numir humni gi matungda Kim Eris na mahaki mama hingli natraga sikre haibadu khudam sangdam pigadabani haina demand tawrakhibani. Tha asigi 13 ta pangthokhiba Myanmar gi anouba chahi numitta Myanmar lengak na mioi lising mari ga chamanga 13 gi maral kokpi khibani. Sing asigi manungda political prisoner chaniga marfatara humdoi su yauki haina Political Prisoners Network Myanmar
PPNM Fongdorki Kumja Lisinganiga Kunma Thoidagi Hauduna Military coup Tauduna Mahaki Mama Fazin Kraba Matam Adudagi Hauduna Amukta Faupa Wari Watai Sanadri Haina Kim Erisna Fongdok Pagaloinana Haukiba Chahi Manga Asida Mamagi Maramda Iba Cherol Amakaktamak Mahakna Fangki Haina Fongdorki Aung San Suu Kyi ga punna kaisum sangda thamlakkiba Australia gi economist amasung NLD party gi hanagi advisor Sin Tarnel di kumja lisingni ga kunithoi da kaisum sangdagi thadokhi kaisum sangda phajinduna thamlakkiba mama gi haksel gi fibam da lumna lawbuga loinana heart ki fibam phattana lairibani haina su Kim Erisna fongdokhi heart ki oiba anaba asi Kanglon Sumna Laying Bagi Matok Taba Amasung Laibak Aduda Laiba Kaisum Sangi Dr. Singna Matik Chaba Laying Satha Bidabana Lusingbi Asigi Haksel Nong Nong Bagi Soksil Lam Lagani Hainasu Kim Erisna Fongdokhi Khyber Pakhtunkhwa da Laskar Itai Bagi Commander Sakang Dev Singna Nongmain Kaptun Halamle Islamabad April Kuntaret Terror Group Ama Oiriba Laskar Itaiba LET gi Senior Commander Sheikh Yusuf Afridi ngasi Pakistan gi Khyber Pakhtunkhwa province ta masak khangdaba singna nongmaina kaptun halam le hairi LET gi lusingba Hafiz Said ka khwaidagi naknaba mioi oiriba Yusuf Afridi da sakangdaba singna nongmai round kaya kapsinduna halam khibani hairi Afridi Khyber Pakhtunkhwa da mathau tawriba LET gi yamna maru oiba misak ama oiri mafam aduda terror group asigi thabak tawram sing pangthokpada Afridi na achauba tawdang lauduna lakhibani Mumbai terror attack ta mastermind oikiba Hafiz Said ki khwaidagi naknaba mioi ama oiduna lakhiba Afridi na terror group asigi thabak tawram kaya da chawna mateng pangduna lakhibani Yusuf Afridi kanan halam mano amasung kari maramgino haibadu haujik fauba tijin humjil liba singna khangalapa leitri Afridi gi mihad asi Pakistan da awangwa thakta leiba terrorist singi mathakta chathaba khwaidigi nauba ama oiri haukiba tha dasu Lahore da leiba TV station amagi mamang da LET gi lusingba Amir Hamza nongmaina kaplamba gi thodok laikre Mamang dasu Jais-e Muhammad ki lusingba Masud Azhar gi Manaw nupa Muhammad Tahir su nongmaina kaptuna halambagi thodok laikrabadi Atopa thodok amadana Katal Sindhi hairgasu khangnaba Abu Katal sakangdabi singna nongmaina kaptuna halam khibani Abu Katal asi Hafiz Said ki khwaidik naknaba misak ama oibada natana tongan ba terror gi thabaktasu January mioini Bangladesh ki tungan mafam singda nongthang kuppada mioi tramari laikidre Bangladesh ki tungan mafam singda nonglei nungsit kaloinana nongthang kuppada mioi tramari laikidre haina official singna fungdokre Leba ki tungan mafam kaya da akan manonglei nungsit amasung akhak arau kaya na mioi kaya gi punsi pikamna hankhibada natana akan manonglei nungsit su sitki hairi Nongthang kupada lekidraba sing adu ayambana lomi sing ni haina local authority sing na fongdor kibaga loinana lomi sing aduna makhoi gi labuk sing da thabak suringai da laibak thiba thodok adu mayuk nakhibani hairi thodok adu da soklaba sing manak nakpa hospital da pukatuna layeng sathaki amasung mioi kharagi phibam luna lairi hairi Bangladesh ta sahi kuding gi nongthang kupada mioi kaya gi punsi manghan kre Kumja lisingani ga taratarukta laingakna nongthang kuppagi thodokpu mahusagi amang atani haina lautokki baga loinana sahi adogi me tha khaktada mioi chani henna sikibada nongma khaktada mioi marfuni thoi sikibani akhangai singna nongthang kuptuna mahusagi amang ata thokaliba asi umang kokthokpaga mari yamna lainei haina phongdokki baga loinana April dagi June tha phawbada nongthang kuppagi Kudong thiba mayok naduna lakli.